Indian Meteorological Department Mangjong Fongki Matungina Nasi Manipur Yaona Bart ki awang nopok state singda mayay werep oina nong Chukhre state asi oina ngasi ayuk pung nipalom ta matamdagi tongan fam singda ahan boina nong sukhi nong surukpa aduna maram orega ising phangdabi awawa mayok nariba Lamdam asigi miyam amasung lawmi singi puningda anawba asa thamnabgu roena anawba wakhalol khanba hongnakre state asi oina ngasi ayuk pung nipan makhairom tarakpa matamda Tamelong districta ahan boina nong sukhi loena matam ikal kanadana ukhul districta pung mapalom takpa matamdagi nong suba horke adubu nong suba aduga loena len su yauke akak arau kaya garoena nong sukhiba aduna pamdabu thok sing thokhiba amata laikhide adum oinamak len jaung nong sukhiba aduna miyamda anobu asa amadi poknakhi Imphal West district oina su ngasi nongthin pung anirom tarakpa matamda sekmai Ashigi tongan mafam sing da nong sukhi nong suba adu su len sing yaurakhi district asigi saruk ama oireba Pangai area da su akan mong nong sukhi nong suba du da len sing yauke MPTC gi oina su MPTC manung da akan mong nong sukhi ba loena len kya taba miyam unakhi singjamai wangkhai uripok ki tongan mafam sing da su matam adumakda nong subugi tholok sing thokhi kumgi nong lakpa duna maram oiraga tongan ba yum kai da dainer ba mioi singna nonggi sing lawsin na ba hona ba da tongan ba masa ge arai ba syntax amasung tongan polam sing puthokuna nongdagi sing lahuna ba hona ba gi thorang kaya amasu miyam u phangnakhi panba yabadi mahusai khal kai tharak pa maram oiraga Imphal gi tongan fam sing faudun cheliba turel sing amasung Manipur gi maru oiba turel sing Imphal turen irin turel kongmu turel amasung Washen turen sing ba singi imai nemthakhibana maram oiraga haujik miyamda thaknaba amasung nomu sinnadaba yadaba ising sing phangdabi awaba kaya mayok naribane tongan ba lanai ising yoliba singi maikaidi phunga pawgi matung innadi haujik ising liter lising amada lupa samri gi changda yole hayo paw amanasu hairi sarak asida Imphal turen kongmu turen amasung irin turen gi ising gi imai takhibana maram oiraga turen torban sina tariba miyosina phatau sing kaya langthakpana maram oiraga turel gi hana lerengba saktamda ahoma kaya purakle hanasu miyamna pendaba kaya phongdoknaba leiribane sarak asida Indian Meteorological Department piba report ki matung inade ngasi Manipur gi tongan mafam khada numidang fawgi matamda nong suraba yai hainasu nongna phonga paw amana hairi